hayเลยsida hay homเลยเด้แม่มสิดีไอ้บล็อกเซแม่มสิดีไอ้บล็อกเซงานพัลบาซาร์มาร์เก็ตตะก็ไอ้เนี่ยวิดีโอนำลักไปวารีตัวเก็บก็แม่ไอ้งานเสียงสิได้ทำมาเป็นสิได้ก็สิเลยแม่สิงาขึ้นมาเนี่ยแม่สิไอ้จักรชาติบันแม่สิเงาเลยเก็บก็สิสาระสิสาระก็tin sang berako tin sang berako मैं मैं गिंगा से मैं करने चाहिए रखेंगे रे Nhằm ngã cưng bên này mà con xì đôi nữa xì đôi bên tổ kia con ấy xem bên em hè lâu cái sàn là cái kem đòn sai cái mẹ ngang gì market tay này sắp là cái video sum năm lực pekan dah kau mẹ mai oh dosa ni hai Hey, pantai kere. Siti kere. As. Oi, mai papai thoe sida singu ne. Ayah. As, berani he. Kite ne, ai pantai ke tam ni ne. Siloi te kere si singu. As. Halala. Aish. Ona dikra re, phatek re, yengo tu. Si phamma da tek par prak laun ti he, nga su pai thok par khang di ne. Ne ona dikor. Hai ha, phantek ka tab di noi he. Nai likhe mo da sira. Kuch mo di hai ni. Osh. Phantek re ai chu khra dilum la khra ba mal ne has jingo ne sit loi tek re ai pai lete tek re tek thok re ma'am itu gor sing ko ꯑꯩꯈꯣꯏꯒꯤ ꯏꯆꯦ-ꯏꯆꯟꯁꯤꯡꯗ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯅꯝꯃꯣꯀꯣ ꯅꯠꯇ꯭ꯔꯗꯤ ꯂꯝꯕꯤꯗ ꯂꯩꯕ ꯅꯨꯡ ꯑꯃꯅ ꯊꯣꯝꯂꯛꯄ ꯌꯥꯏꯀꯣ ꯁꯨꯝ ꯅꯝꯃꯒ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯄ꯭ꯔꯦꯡ ꯇꯧꯃꯟꯗꯅ ꯃꯌꯥꯝꯁꯦ ꯈꯔ ꯆꯦꯛꯁꯤꯜꯂꯣꯀꯣ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣꯗ ꯁꯨꯝ ꯃꯣꯏ ꯍꯩ ꯌꯣꯟꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯑꯩꯅ ꯁꯨꯝ ꯂꯥꯛꯄ ꯁꯨꯝ ꯚꯤꯗꯤꯑꯣꯁꯤ ꯅꯝꯃꯒ ꯂꯥꯛꯄꯅꯦꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯦ ꯚꯤꯗꯤꯑꯣꯁꯤ ꯅꯝꯃ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯒꯅꯨꯀꯣ ꯒꯥꯏ ꯍꯥꯏꯔꯛꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯈꯔ ꯆꯦꯛꯁꯤꯜꯂꯣ ꯑꯩꯈꯣꯏ ꯍꯩ ꯌꯣꯟꯕꯤ ꯀꯥꯡꯕꯨꯁꯤꯡꯁꯦ ꯍꯩꯅ ꯊꯣꯡꯂꯛꯄ ꯌꯥꯏꯀꯣ ꯃꯌꯥꯝ ꯈꯔ ꯆꯦꯛꯁꯤꯟꯅ ꯀꯩꯅꯣ ꯇꯧꯁꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯡꯁꯦ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯋꯥꯊꯤꯁꯨ ꯆꯥꯅꯤ ꯑꯩꯁꯨ
사오부터 이제 뭐이나 사오부터 거기서 땀나 떨어가 녹슬는다 그러네. mayam adugi moina keno sawgi matik toy hapsilake bako mayam ne yengbiro yam nungai bani ꯌꯥꯝ ꯍꯥꯎꯒꯗꯧꯔꯕ ꯃꯐꯝ ꯂꯩꯔꯦ ꯁꯤꯗ ꯍꯩ ꯂꯩꯔꯦ ꯍꯩ ꯄꯔꯦꯡ ꯂꯩꯔꯦ ꯁꯤꯗ ꯃꯤꯛꯁ ꯇꯧꯁꯜꯂꯦ ꯍꯩ ꯂꯩꯔꯦ ꯁꯤꯗ ꯍꯩ ꯑꯍꯥꯎꯕ ꯂꯩꯔꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒ ꯆꯦꯛꯁꯤꯟꯅ ꯚꯤꯗꯤꯑꯣ ꯅꯝꯁꯦꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯌꯨꯇꯨꯕꯔꯁꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯦꯀꯣ ꯃꯌꯥꯝ ꯍꯩꯅ ꯊꯣꯝꯂꯛꯇꯅꯀꯣ ꯃꯌꯥꯝ ꯐꯦꯁꯕꯨꯛ ꯄꯥꯏꯕ ꯃꯈꯩꯁꯨꯀꯣ ꯚꯤꯗꯤꯑꯣꯁꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯅꯝꯁꯦꯀꯣ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯤꯅ ꯂꯣꯏꯔꯦ ꯁꯤ ꯁꯦꯝꯒꯦꯅ ꯁꯦꯝꯖꯔꯛꯄꯅꯦ ꯃꯌꯥꯝ ꯀꯣ